Yumda chatlasi. Ngasidi cheliva vanse liri tabli cheli. Vanda dominariba imanava singna marbon sanabagi wari hodor pududa. Kangaudre aisu makogi marakta yaukhiba. Aidi marble sanaba telanga paibagi wari nebu hairadi punsigi awa nungaiga kuding makse loina kaubazani. Mi miyamna sum tumin hainabada aise aigi chahi matang sida yamna sensitive oi kaina hainei ado aidi thoina khanjilideda mayam wari sana na school yokhiba khangaude mayam loina kumthaba loiraga aisu kumthai ngasidi mayam se harawugum oina ui moina harawri sigum aisu harawi maramdi hayengdagi summer vacation tharani aduna ngasi mana apamba tawba phangani khanbada harawnaribani ngasigi first period se English hana thoome English ki di wari oina parabanina yamna interesting oida ado mathangi class to di maths ke class ne aidi anka se kaya hainadeda problem hotna uikhiba khangaude ozana amu ugmuk lawrakpaduda ai khangprek khangna haugatli asumna class to mathang hauki break matamda aigi imanaba John khoi Anil khoi yaifaba khoi pullaga asapot yenadana chaminei aidi aikhoina sariba asapot singsidagidi aikhoi imana masa aigi damak thamamgadaba sarawananaba saktuna yamna heli hauba break loiraba matung aikhoi punna class sangi class tongna ai horen yumda halaaga kari tawruni khalli aikhoi imaga punna sarawaninaraga inkolda manamasing ising chaiba imana atopa manamasing thananaba inkol tawba aigi mitta sangsang uri asumna mundrang sanari ngai khanghoudre last period oikhiba last period tudi library ni class ne library room da chatli aikhoi mayam aina ngasidi library da yamna nungaiba wari ama paki nithau masagi khudok koba ama ai horen yumda hallaga masigi wari se aikhoi imada soidana liruduini aina nomagi library da parakpa wari singse aina yum yaubaga imada adumli aikhoi imasu yamna nungaina tai ado aikhoi baba tu danga leijaramabadi kayada nungaijagadaba aikhoi baba do aina piingaida adum leikhidre aroiba matamgi belu takhibaga loinana aikhoi library dudagi tholai ngasidi ai ban tongudre imanaba John khoi Anil khoi yaifaba khoi ga pullaga khongna hanminaragi khandana lambi da wari sana na lai summer vacation da kari tawruni haidana hangnei John ga Anil gadi Shillong da koiba satkani hai aduga yaifabadi makhoi abokhoi da satkani hai adubu aidi aikhoi imaga punna summer vacation gi koiba sattuini mayam wari sana na harau minok tamna laminei adubu aidi yum yongning bana aigi marup singda kainarasi hairamaga ai parap laki numidang wairamgi ngangan naraba mangalda liri humliba malang bana haksang da yeibada isawase pumtek tekhathanbagum tawi aibu yumda thuna yohonningbagum khongkapse thuna thangammi thaplapna piktak tawba aikhoigi yumda urammi imana masa aibu lakchaba ngaibado aigi mitta sangsang urammi aisu yum yongningbana parap chensalli adubu khanghaude khongkap launa thanglamba karino sab lepkhiba haujikta aigi imang maktara leplamba ima su mafam khangdana mangkhre aikhoigi yumdusu maset ningkhairami inkhol dusu mana masing amatta horamdre aduga imasu aibu lakpo ngairamdre oh ai haujiktada wakhal tari ai yum sida leitre ima leikhidabadagi aikhoi idomsa khoina moida aibu lehellakibani karino aina imabu kawbu ngamdriba punsi ichelsida aigi damak tambiriba laibaksina kari ngasai makai school dagi yumna chatlasi haidana aigi thamoida tattana haikhiba
ꯃꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯦ ꯎꯍꯟꯅꯕꯒꯤꯗꯃꯛꯇꯔꯥ ꯑꯩ ꯏꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯂꯥꯏꯕꯛꯅ ꯇꯝꯕꯤꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯏꯃꯥꯕꯨ ꯀꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ.